Paushidi Yumpum Uipa Maruiba Pau Harablet Dojeri. Govindas Lagle Kaurapadi Sarda Sankre, the minister Su Alakre, Political Development Supreme Court ki Bardik Matu in Gadore. Manipur Pradesh Congress Committee ki President Warambadaki Tha Asigi Om Suba Sayulda, Pamazidaki Toksaraki Haikibadaki MPCC ki Aujik Impalda, came to do like AICC ki Manipur in charge, Bhaktasaran Das Pauper contract Tona Bahonabada. Pangbagam laki daba party asigi MLA Govindas konthau parang impal dhala kibaga ikan kanadana BJP Manipur Pradesh ki President S Harda party ki lusing pasing na kaurok pada ki Delhi da paisin kibaga loinana hayang Supreme Court of India Parliamentary Secretary case disposed tautringe ki mak oinana Manipur ki political area da achau bahung ba lakna bayai khanaramba ado hayang ki apex court asigi bardik mathung ingadore Govindas konthok jamna MPCC ki president ki famda ki resignation letter pisin ki badage oira khiba state ki political development sing ka bari leina ba pau singna haibada AICC ki lusing ba singda resignation letter pisiluraba matung taki ngarang khaktamak yar India ki flight number AI 889 da nungthil ki pung amaga minute kun mangarum tarak pada Govindas konthok jam congress ki atopa MLA yamthong hauki perloina da impal da thunglakre Panbajapati MPCC ki President famda ki resign toukhre Govindas konthok jamna MLA yamthong hauke kangarang numit jungba matungda thunglabaga ikan kanhatuna nungthil pung ani makharam tarak pada BJP Manipur Pradesh ki President SRDA party ki national leaders in khudakta kauruk pada ki Delhi da paisin khre maki khongchat asida sagolban AC ki saru samura letpam premananda suloina ke makhoi ani mangarang your India ki flight number AI 890 da Delhi ki da impal thadokhe bane Namit Kharni is the leader political development Siki Batang the Atopa source Amana Haibada. Govindas Kontok Jam the MPCC president from the Kitok resignation letters Pisilava Matungda. Now for the BJP Makok Tongba leader singing Manung the Am Wariba, Marwiba, Misaka Jauna Atopa Mafungara to BJP losing Basing Unaki Are. Bangna MPCC president Oibaki Pamdagi Tokpagi Pisin Kibati Kiba. State the Siki political development Magna. Losingba Congress MLA Kara BJP Yauragani Aipesine. Taurangasi had the equal quidriki among the Manipur Laktuna state ki, Governor Power Unaram Kiba BJP ki, Losingba Singapeki local Kiba and Nova Poramne. Taurangasi Yang Supreme Court of India ki Justice L. Nageswar Rao Amasong Justice Aniruddha Bosk based the court asida Pandulaki Parliamentary Secretary ge. Tongan ba matter of final disposal Tauragani Havidi Lakivane. Karigumba Congress MLA DD Thaisin Election Commission of India ki mathakta apex court asida phal tawraki barit petition civil number 151 of 2021 asig judgment amasung order the parliamentary secretary sing oheluba apunba MLA taragan thoi ki manungda amana resign tawkhrabasu lemhauriba taraga mathoi adusu disqualified tawraklabadi hojik leriba BJP na lusingba lekak asigi majority da kahelakani habagi thawang sing asi lokhan rakhibane Masigi manung chana Govindas konthok jam amasung Congress ki MLA khara BJP asida soidana jausilakpa lairiba legak asi March taraga mapal lisingani kuni toi phawa lairiba tam asi jawna chana na khonarakuni habigi humla khibane loinana tha asi kunmari dagi hauraklaga karang phawa silong da leitaduna northeastern state senge chief minister singna lusingba chief secretary amadi DGP na singba charuk yaba mifam pangthok pagal loinana mekel hada atopa program sing amasung Guwahati da so Jausan lang badaba Home Minister Amit Saga loina na meeting asik kita magsat kiba Manipur ke si Minister ngasi Delhi da Home Minister ga loina sa tanang bapam batu da Congress dagi BJP da chaglak kada ba MLA sing opo itharong bawa pang thokni hai bawa pam laina rambare adumoy na ba Home Minister na preside to ba silong ki meeting jaw roba matung ngasi si Minister yar India ki flight number AI 741 da Imphal la alaki ba ngasi nabitang ateng ba phaw bade Govindas konthok jamna MPCC ki president ki Pamdagi tokpagi charol pisin krapa matung da Manipur gi political arena da masak tokpa ahong ba busung awan ba amatalay kidre. Adumoy na ba hayang Supreme Court na final disposal tawgado riba parliamentary secretary singamari lena ba case singaduge. Mangoy na BJP Manipur Pradesh ki president Delhi da ngarang mag changchin kripa asigi maram di chapcha na khangbang amdre. Atopa sourcing na haiba pauge matungina karigumba hayang Supreme Court na pirkada judgment da parliamentary secretary sing oiruba MLA taraga nithoi ki manungdagi hauzik leiriba taraga mathoiba disqualified toba khakta na tarama thangi mekhal phauba saruk yabad ating pathamlaka da oiraga thimang chongna apex court asina case ngasi ki verdict pitrigi mang oina na MLA taraga mathoina resign tahobana chungani haiba
Wafam Gamari Lina Chief Minister na Silong Chatting at MLA Singh Asig Unakrabasung Asinubidang Pawade, Parliamentary Secretary Singh Uruba MLA Singh resign Tobagi Paw Lakidre. Adobhaying Supreme Court of India ki Justice Anisi Kos list ki item number 33.1 amasung 33.2 da list tawriba Parliamentary Secretary Singh Absi Loubagi Mari Lina Mari Lina ba case singa sige common judgment ama apex court asina pirakpana Manipur ki political development gi mayun oigadore. Nengsing Bayabadi High Court of Manipur na September Taragatare Lishikani Kunda Piki Bakaman Justman Abada Manipur Lingang Nepele Taragani Topo. Parliamentary Secretary Singh Oheluba Tong Adu unconstitutional Amaso. Invalid Weba Tongni Haikibani Aduga. MLA Singh Parliamentary Secretary Singh Wina Hapada Awa Piki Parliamentary Secretary. Revealing Act 2018 Adubusu invalid Amasung unconstitutional way Haikrabane. High Court ki judgment asidi jumpham waduna Congress MLA DD Dhaisina Petitioner oiduna ECI ki mathakta Parliamentary Secretary oheluba MLA sing adu disqualify tawgadabani haiduna Supreme Court ta wakala kebane aduga High Court of Manipur na pikiba judgment adu ki mayuktan State of Manipur amasung atopa mana Surya Kumar Okram amasung mahakaluina masing mathakta Special Liquidation Civil Number 2001-2005 of 2021 file tawkebane Masigi matakta BJP ki MLA Laisangtep Susindro Meitai Jaima Amsong Atopa Petitioner Singasu Surya Kumar Okar Mumsumaki Khongbu Singi matakta Special Liquidation Civil Number 2368-2390 of 2021 file tawrakibane. Case ahumak Supreme Court na tha asigi manga da pikiba direction ki matungina final disposal taunana bagidamag hayang list taunar bakhagan padaki apex court asina matter ahumaki while hayang lakthoka bane. Nagalamarong the first dose cup lava mga jauna taragom do isire positive lising amakasani sukna taret thengnare. COVID-19 common control room gi report matu inakarang anuba COVID-19 positive case lising amakasam magamarfudrani pan thengna ki batu dage. Ngasina amuk hengalaktu na positive case lising amakasani sukna taret thengna ki bagaloina na first dose cup tok lava mi mga jauna hokiba. Pungkun mari ki manung dambi taragom do COVID-19 na maram oidon laikidre aire. Okay ba pungkun mari ki manung da thengna ki anuba COVID-19 positive case lising amagachani sukna taret asing asi tongan ba testing centers na pangthok na kiba testing sindagi pangkiba result lising ni pan sahung kun taret ki manung damioi lising amagachani sukna taret asi positive poirong kibani aire ngasi pabada tongan ba district singi jauna health institution sing that test tawna kiba singi phangba apun ba result maseng lakdara lising ni fugani pan chatruk yang mga sure aire Amoromda haukiba pungkun mari ki manung da state level COVID-19 deaths audit committee na Pirakpa report ki matung ina COVID-19 marap oidun laikida pa miyoy taragahom doini aire. Miyosing adudi Impal West dagi ahom Impal East dagi ama. Taubal dagi ani Pistopur dagi ama Kaksing dagi ani. Sandel dagi ani Tamenglong dagi ama amasong Susanpur district dagi miyoy amane. Ngasi laikida pa miyoy taragahom doi asi tharga husuk pawpada laikida ba apun ba miyosing ki basing lising ama ka jamari humpudrani pan sore aire. Loina ngasi laikida pa miyoy taragahom doi asi ki marung dattari nakko morbidities Dagini aduga miyoy mangana COVID vaccine ki first dose kap thokraba miyoy ni aire. Nagalamromda ngasi miyoy chanipan humpuga mari discharge tawki masigi manung home isolation dagi home taramaga. Rems dagi ani Janems dagi taret CC sing dagi chani kun gamapan amso CSIC sing dagi home taraga mathoy ni aire. Ngasi thengna ki pa anuba positive case lising amaga chani sumna taret asi tharaga hausu phawada thengna ba apun ba positive case maseng lising marfudra ni thoi chatuk humpuga taret general population Lising marfugani pan chatre sumna ama CAPF lising sampan humpuga taruk sore aire. Maka tarakba pauda Mirabai da lupa lakh hom piragane. Japan gi Tokyo da pangtuk liba kontragani thoi suba Summer Olympic Games 2020 dangarang weightlifting the silver medal fangkra bisaikum Mirabai janubo. Magi thoi dok hendok ba achievement asikidama ikai khumna utpa usuponi thogat poina. Lupa lakh hom gi sel gi mana Manipur government gi education department na piragane. Wafam basing asi lamchang assembly constituency ki salam da leiba namoijam nauba mitai gi jumdam hangna UPSC National Defense Academy Examination 2021 the All India ki kunkatari super rank da maipala ki bha taram ok pagi thorom da sarukya ki education minister S Rajan phangdo ke bane asamba thorom da minister na hai Mirabai chanu na mai pala ki bana state da sege na ori ba sanor sing puning thogal halle ta sing na mas state asi khak tana leiba ka sigi sakthok siningai oiba mi komne lupa lakh homgi sel gi Mana simbangna Dimap Manipur da hek halak baga pigane. Mana si Manipur government ke education department ki bekete ki pigada bani aire.
In Nawa Midaibo Taram Opi Tormutu the Minister Makatana I All India Competitive Examination Singta Karigumba ring the my palak privacy arriba tabangnate. Asingumba pick level state as the my palak put Punamana Punik Takot Pibam Toge. Makoina tung the Hork Liba Hirosingi Pidamina where Bakotamamu and Gadabani Ibagaloina. My palak laba Naubana Ian Digi training the Satoxis in Toba Sinana Balupa Lissing contraction from Sukasinake. In the examination the my palak laba Nauba Kongapat Kuno des our Kibane. Namoijam Naran Amasung Premila, Lamagi Masanupa as a class 6 signing school impal the Tamblakibane. Magi Todo Hendok as Mansigam the Sana Konaponso at co curriculum sing Yauri. Tarmadu the Naubada Mahanagasi my palip as a maki or Sasingamso. Mama Mapana Piba support again Hike. Nasiki program of the Kudo Saba Lauraton Minister the Lamsang Assembly Constituency Kilomissing the sprayer from Sing Yantoke. Tarmaduda Awang Kuno Jila Parisaki member. Pradhan Lamsang BJP Mandaki President. Local leaders and workers in the Saruyake. Nupi Maza Ama rape to Bagal Loyd and Amaga Kaktuna Arkibamio, Punsi, Chupa Padok Picre. Sahini Parkin Nupimaza Ama Borep to Bagal Loyd and Amaga Kaktuna Arpagi Maral Sirabanupa Ama. Barelige special Poxo Court Amana Punsi Chupa Zel de Labagi Serak Picre. Coda do not Tanjanamita Equis Adopal in a Lupa Lak Home had been in a Basukangan K. Kumzalising Anitanaga Tarukta Sahino Ripanupimaza Adu Barele de Sikis Chainpur Ariada. Siramba Tenaki Sahi Magagi Mamang the Masaki Lo Simubaki. Lam legitimate Lami Mungabagin Pimasa to Mamma Bissing Sanamina Kibamatunda, Mayum the Gimankibane. Tau to talk about them that Sahitaragama Pansur Equis to Pibasa Adubo. Masina Masuma Maida Kutum the Hanjanajin 10K, Madukimatung Wakal Tat and Lady when Pimasa Adu Manga Reptoke. Naiki Manunda Mana Pimasa to Atoba Tang Amanamanga K Amasumag. Haksang do Chugilobuk Amatapumzen K. Pimasa to Gimakongi Saruk Lebak the Hangan and Labor over the Gimaki Haksang Pangibane. Additional District Government Pausel ADG C. Ritram Raspon High Equis Pravis Kumar Singing Pibam the Lerambal in the police Napake. Mihat Padasinakiba Kulai Amasung E. Tereva Pirol Sing Makimem the Leramba Tenake. Pirol Sing Aduda Sampar Tozua Terambas Tenake. Madu forensic testing the verified Toki, Sahino Riba Angadu, Pravis Kalepinaki Ibag evidence, they put the Natamabitang the Masana Sukrama to Hidorake. ADGC Batungina court to witness Taramanga present Oike. Pravis Boxo Ekaludina IPC ki mi hatpa evidence makan bamusung. Rape Kamari Leda Saxon Sigi Makada Maral Laire and a court na lautoke. Corner Pravis the Lupan Lak Ahungalising Yakimanga Pine Tauke, Sanpam Adugitang Kaiman Vimasa Adugimung the Pigane. Makatarakpa Atopa Pau Amatana, Himasalgi Akan Balen slide the Singtak the Ginungza on Taruktan and Nansinbada. Tong Lalakpa Tourism Pansire Kaya Amasokle. State ayam the left and longs chosen ising is out amadi landslide talk but the Gimissimina get Tokya Tokpagom. Himalayan region Hida Kanga Himasal Pradesh the Su Akan landslide talk to Nansing Taki Kangodana. Nungja one Taratuna Nansin Bada Sing it Tong Lalakpada Tourism Pansire Aduga. Landslide the Muika Ama Sokapan Nangle and Essensi pound of Pondogle. However, Sayola Marom Singilam the Masid Akan Banungzuna Maram Oidana Singyaki Lambis in the parks and a landslide. Talk but the gates of Toxas in the Chauna, Akaiba Pibakaluna district Amaka Amakalambi Poundre and Essensi Pau at the Palais. Himachal State Capital City Simla Kanak Nabasingi Lamda Labor Tourist Singi Lamda Labor Tourist Sports Singi and Balaki Balam Quavasing. Aduna Singa Nakna Saba Sangla Belikimun Chanba Tong Adu Lantok Narapokonaringada Kangau the Singtaki Javel Pantung Chowsing Tampak Tamu on Tarukta Tong Ado Nansin Kibakalona touristing Adusu Tonga Panana Nansin Sikibane. Singina from the Tok level landslide Adunamaram Oraga Asoka Panang Kibaki Masing Chap Chanakambamdre. Housing Pobaki when a Muitara Mok Marakpa Hostel Sin Pukatun Pibam Kahena Ludana laying Satagre Ire. Landslide like Hitaba Langueva victims sing a do Muitara between the Sabbath team Amasem like a Gariama Tonto the Laka Tonga to Ladanava May Janglam Daida. Singtak Dagi Nujau Unterlaga Nansin Burger, Luina Gari Matakmaka, one Badagi Garina Zaisilaga Sibane. Makogi Maradagi Aniyamadi Sotan Ostan the laying by Yaukre Aina. Kinnaur District SP Suzra Manana Pomish in the Pondoke. Taudok from the doctors in the team of station Tauduna Tambagaloina, landslide Tokuma from Sidibi, Nanchin, but Yauribra Aina Akan the fair service Kitimna. Monitor the Wikitabak Society, landslide in the car, Karasu Nansin Cre, wider office among Duna no Kanasu Bagalina, landslide token had allowed Tokarabin Aina, SP Namakatake. Madagascar the Prime Minister Narendra Modi and the State Guest Minister Zairam Takuna Tamoy Chong Nawaba Pongdokre. Si Minister gi Awaba Pongba Message adu di hindi the Twitter gi Kutang the Tagalakmani Haire. Makatarakpa Atopa Pau Amadana. Notification cancel toukhre. Thasige Kulundoy the Water Resources Department ki Baikatake. Loshangasigi SO grade to civil.
SO Grade 2 Mechanical, Surveyor Draftsman Grade 2, Draftsman 3 Treasurer LDC Stenographer Grade 3, Driver Guest Reader Road Mohori Barkandas Saukidar Khalasi Pion Amasung Sweeper Singbagi contract basis the appointment engagement Tonabagi Tokiba notification adu Kudaktaki cancel Taure Ire. Wafamasi Under Secretary W. Anathokiba notification Amana Ivane. Rohingya refugee Taramanga Fare. Asamgi Karimganj district ki manung chanalaiba Badharpur railway station dagi angang taruk jauna Rohingya refugee puna taramanga fakat kre are. Agency dagi bangba pau asigi matungina makoi manga asis silchar Agartala ki train ama tongna ba hona rapada sagdak se amata jaron da bedagi railway police na phake fakat kibane. Pau asigi matungina refugee sing adu Uttar Pradesh ki Aligarh da thabak thiba laklambane. Makoi mafam adudagi train matang tongduna Tripura phau chalaka Tripura dagi Bangladesh Powdan Sakina but Torang Torambane. Harbo Wafamasi Railway Protection Police na refuses sing as the Wangpang Satabata Kangbangam Kibane. Harba musing as Aligraha Dagi Siliguri Paubo Pasdalake, Siliguri Dagi Shalha Silcher Kanzanga Express Tong do not laglaka Silcher that ha asikoni to Tonga Kibane. Namida Sidagi Silzergi Hotel amada letter Lagangasi, Agartala Chanaba Torang Torpada, Papangam Kibani, and a powers in the Makatana Ire. Arabic content sing asigi parway babau asig babau dam jariba Manipur local news YouTube channel amadi Facebook page asidagi yang biri pupun mapatha sari channel lesson dom da kanar badi subscribe to video na subscribe to biro muloi na like and share to busu kawi group namak po amakana thagasari